World Cup 2022 loisilakadore. December 19 gi numidang pung 9 makhai tabada final match sanaragani. Anirik hanna champion oikraba Argentina na yamna masak thongna lidkhalakhipa Croatia bo semi final da amadi anirik hanna champion oikhibaga loinana lisingani 19 da champion oikraba France na akanba sakti amaga loinana ahanba oina semi final yaurakhiba African country Morocco bu maithiba piramlaga amuka hanna champion oina ba chatharakpa campaign gi saruk ama oina final match ta thengaina duna kanana handak seigi champion oigani haibadu khanglagani football gi zaini hainariba leibak anina lamba thengnagadaba match asigidamak team animangna thorang tawduna leikhibaga loinana malem gi masing yamlaba miyamsu sahi mari gi manungda amuk sanaba world cup ki final match yengnaba thorang tawduna leikhre France pu pamjaba madi Argentina bu pamjaba singna kari no panghai hainaduna match asigi thorang tawduna leinakhre malem gi continent singdagi khangalakpa team natraga leiba kunthani thoina haukiba November kundagi hauna tongan ba group nipan thongna khaidoklaga sanaba hauki malem gi masak naiba leibak sing mathang tu hauraga ikon konna Argentina Croatia France amasung Morocco lehobani taseng namakti World Cup ta yorokpa haibasi isam samna hekta yorokpa yabadi nati tongan ba continent singdagi mathang khangalakibana team khudikmak ningthin hairaba ngaktani malem gi leibak singi hairaba sanaroi singa lamba tawnaba yari haina tholakpani lamba tawnaba haiba maktabu hanna world champion oikraba madi handaksu champion oigani haina yamna kanna ngangna khiba Brazil semi final yoba ngamkidabaga loinana Germany di group stage dagi lankhitpa phawba ngamkidabani world champion oikraba Uruguay ngantana lehobaga loinana Netherlands Poland namadi leibak mayam amagi team ngantana lehorabani yamna asa tawnakhiba Europe countries singi number 1 ni hainariba Denmark ngantana lehobaga loinana yamna masak thokpaga loinana malemgi masak naiba sanaroi sing Portugal su England su semi final yoba ngamkhidre football gi sangsar da masak nairiba Italy lisingani 19 da tawkhibagumna handaksu qualify oikhidabani handaki World Cup asida yamna masak thokpadi Asian countries singi marakta hana semi final yaukraba South Korea ngantana lehobaga loinana yamna masak thokna sanaba miyamna unakhiba Japan su ngantana lehauki adubu ngantana lehorabasu Asian countries singi team singi marakta group stage dagi lankatpa ngamkidrabasu Saudi Arabia na finalist team Argentina bo group stage da maithiba pikhiba sini amaromda African countries singi marakta hana maming lekraba Senegal Cameroon na singba leibak singi team yamna mamang kakalakpa ngamkidrabasu Morocco na handak semi final yorakpa ngamkiba asimakti yamna singthaningai oi haiba tabani football gi legend hainariba Pele na football bu phajaba makhal gi masana ni haibaga loinana hospital gi phamungda leina World Cup ki matangda comment mayam ama pirakpa asina masana asi phajaba masana ni haibatu tagle phajaba masana ni hairibagi tongan ba maram sing leramgani haibabu phajaba masana ni haibasi malemgi apunba mesingi tangkhai amadi World Cup yengli haiba asimangna phajaba masana ni haibagi sabsaba pramani malem asida football da ngaujaba leiba kaya leibaga loinana leibak sing adugi masak nairaba club singna malemgi masak naiba sanaroi singbu magi club singda sanahali adubu atai masana singda tobugumna World Cup lakpadadi tongan ba club singda sanariba masak naiba sanaroi sing masa gi leibak ta sanaduna masagi marei bakpu awang ba thakta pukana ba honabada siba naba khangdana sanaba asimak phajaba masana ni marei bak nungsibadu uthorakpani haibada haiman mathokloi amaromda amuk marei bakini haiduna sibe kidana sanariba masak nairaba sanaroi singi marakta discipline phawba ngaktana sanaduna club ki thakta team amada punna sanaminariba singi marakta mugnarakpa yaudaba sunati adubu marei bak nungsibana maram oiduna tawkhiba ngaktani haiba khangnaduna World Cup loikraba matungdadi magi club ta hannaraktuna amuk magi club singi mingset purakna ba honaribani nupa thokna sanaringe manungda ngamna ba honabada khara mukna ba yaurabasu sanaba loibadadi malemgi leibak sigi sanaroi singi marakta amatu oiba haiba phibam adu lai sanaroi singkhakta natana sanaba haiba simaktabu discipline amadi nungsinabada yumpham oibana malem asi amatu oibegi phibam semgatpa ngami masinasu football haibasi phajaba makhalgi masana ni haiba kakpa yadraba wafam oiri phajaba amadi nungaiba asina World Cup ta qualify oidrabasu leibak asigi amadi Manipuri gi miyamna ahing nongyai matungda sanaba matching phawba amatta lemna thanadribani ahing nongyai matungi match yengbada ware ahing tumdabagi ware mathangdi yenglaroi hairaga sungsoi soidana adumak yengba asina football haibasi nungaiba masana ni phajaba masana ni haiba amukasu taklabani
Haina haina World Cup ki final match December 19 da sanaraga third place amasung fourth place da leigada leibak sing khangdoknaba December 13 ta sanaragani. Ahing tumdabagi awaba du koklagani haibabu yamlaba mi mayamdi World Cup loisin khibagi nungaitana lehogani. Champion oikhiba oidaba madi ngantana lehoba leibak singna lisingadi kuntarukta pangthokadaba World Cup tadi soidana champion oidaba yade haiduna akanba campaign sathabasu hauragani.